वीडियो से प्रमोशन यावबगी थागत यादबगी थागतचबनी अदुना मयामना वारोरोय हाइना खल्ली अदुगा अइना ngamjabako ibung ipagi damakta खरतंग ओयरसु मतेंग पांगजखरे अदुदि मखाताना वीडियो येंसी साइदे हाइन जोत पंगम बाइसे अइदि इचा ngakta ni moje जे सागी गुड न्यूज तो hudong miro laro हौदोंग विरो लाइरो tamona akogi tamo sak phajaba अखोगी ना इबान ai khong sai khong ma nang sangja je ising do khong na wow hawani he अदोइदि मयाम वीडियो से मरक थतना को हाइदि वीडियो से लौदबा यादबगी लौजबने अदना मयामना वारोरोय हाइना खल्ली अदोगा आइना अंगम मतेंग सु पांगजरेदना को अदोगा मयाम हजिति इंथमदानी मयामना सु खंगी आइदो जैकेट लिलंबने बको वीडियो नंबरदा नुंगाइते हाइना लौथोक चपति विंटर सीजन ओरिबनिना को आइगी स्किन सिजु यामना ड्राई स्किन अमदि डेड स्किन गुमो रिमूव तोबा याबको हाइदि इंस्टेंटली मॉइस्चराइजेशन पीबा क्रीम अमा आइना थिजबने बको अदुदि मयामगी ममांग उचरके द डर्माकोगी ओइबा 4% यूरिया डीप मॉइस्चराइजिंग क्रीम को हाइबदी असिगी क्रीम सिना एकोइदा यामना डीप ओइना मॉइस्चराइजेशन पीगनी अदे डेड स्किन अमदि रिमूव तौगनीबको अदुगा मयामदा हारगदी यूरिया से हारगदी रेगुलेट स्किन मॉइस्चराइजर कंटेन एंड इंप्रूव नेचुरल एफोलाइट्स को अदुगी सेरामाइड कॉम्प्लेक्स को स्ट्रेंथन एंड प्रोटेक्ट द स्किन नेचुरल बैरियर को लैटिन एसिड हेल्प द स्किन एब्जॉर्ब मॉइस्चराइज व्हाइल ब्राइटनिंग एंड स्मूथनिंग योर स्किन को अदुगी मयाम असिसे को डर्मेटोलॉजिस्ट approved or cream ni adona absorb or instantly and sise ko heavy natraga sticky oiba khoi gi mai da oiba do ohen deba ko no more to desert and dryness adona only plump and healthy skin haiba do oheliaba ko adona mayam agi mai sida mayam na yengba phangani kam jamna glow lai haiba do ko so I just love the Dermaco product aduga mayam asita sunatana ko aduga asena deeply moisturization pi adwegi gently exfoliate the dead skin oily formulates for dry skin. That products is especially effective on tough areas such as knees and elbow feet ko adwegi ma'am na siga su uba phangani agi khuru sida ko aduga ma'am na khangadabana ko the Dermaco gi products sing se ko fragrance free, paraben free, dye free, mineral oil free oi ko. And the Dermaco has empowered 10,000 plus students this year with this Young Scientist initiative. Every time you buy from them, they will link your order to a child that help to educate it along with Bhumi. Aduga ma'am, agi coupon code se use to bira 20% off legani. Aduga ma'am, I description the link capture mageko aduna ma'am description check out the video. Hi ma'am मैम ngasi video sidi मैम na che asaga mubang taro haibada siga leire ado ye khoidi che asagi yen thongba da ngauze bini dana adona chakamu chaba la che asawai da yen thongba se am hawe ba mana ko ta seng hawe adona khoidi dum favorite oire ado sajita ga lak pani ba ko ado khoi haji mubang se tak thorege yamna ing na chikna mubang to bini khoidi adon ing chikna tak jore ko dudi मैम charger ge ko le thana kari hai uni ge yeng halama se मैम da so do nikki de bigo मैम लेग पीस ना सिगा लेरे चार्जर है ये मैम sar si angang sa sakla me ai sakla me ai ti kem jar tu ni je sai mu bang cha do rai nam a je ai yen dong go sa do rai angang sing se lak ko ding ge habadi ka shum hai de ba chi yen thong biu ta hai ba yen thong biu ta ni ai na thong ma yen se yam pam na sa je ba thong chap ja brim chap ja ye nam gi gem ta nam ma se sang ga se hugat gi se chari gi si kari kari sam no kari thada bai wow đi ở đây đi không gì chị yên không lại đi chị buông thì khai lâu tới hay đó rồi mẹ em ta ra cái dụng à không ô hình cái yên thùng bấm lên đấy salad đấm lên đấy để chị chế nó sẽ gặp amet pm lên đấy cái nồi này dùng chak amet pi nếu sẽ phải nó phải cái Hawaii mà tuần là mấy nhá try cả Hawaii mà tuần gì à đôi dùng chak chả đôi suy test tàu này ngasih au cái này chọn chị vừa đi Hawaii mà đuôi thì chả đâu aku mah aku mau nonton kata biwa thế sao khủng mà chưa đâu thảo đấy mấy em hai con nó được đấy yin thong bai mai cha de ben mai ha no che che ko
누가 누ꯉꯥꯏꯅ 살이요 육 살이요 육거 먹어? ꯁꯥꯏꯒ ꯁꯥꯏꯗꯦꯒ ꯃꯌꯥꯝꯁꯤꯅꯕꯨ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯗꯨꯅꯦ 그저거지 알루짜 ꯑꯩ ꯑꯂꯨ ꯆꯥꯗꯦ 알루짜게 제사다 ꯆꯦ ꯆꯥꯎ ꯁꯂꯥꯠꯁꯨ ꯍꯥꯎꯋꯦ ꯌꯥꯝ ꯄꯤꯖꯔꯨꯔ ꯁꯤꯁꯦ ꯌꯦꯟꯁꯦ 그걸 너를 사오지 ꯃꯥꯁꯨ ꯐꯖꯅ ꯈꯪꯕ ꯌꯥꯅꯤ ꯆꯥꯛ ꯆꯥꯅꯗꯣꯔꯦ ꯍꯥꯏꯅ ꯉꯁꯥꯏꯗꯤ ꯂꯩꯔꯝꯗꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯦꯛꯇ ꯄꯥꯏꯁꯜꯂꯛꯑꯦ ꯃꯅꯝꯗ ꯈꯪꯉꯦ ꯍꯥꯏꯗꯣ ꯆꯨꯝꯕꯖꯥꯠꯅꯤ ꯃꯥꯅꯦ ꯃꯅꯝꯁꯤ ꯅꯨꯡꯁꯤꯃꯅ ꯂꯥꯛꯑ ꯌꯥꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯏꯟꯖꯥꯡ ꯍꯥꯎꯈ꯭ꯔꯦꯅ ꯍꯧꯗꯣꯡꯕ ꯑꯣꯏ ꯃꯁꯛ ꯈꯪꯉꯦ ꯍꯨꯏ ꯍꯧꯗꯣꯡꯅ ꯍꯦꯟꯅ ꯃꯌꯥ ꯍꯥꯞꯄꯅꯤ ꯆꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯃꯤꯗꯩꯗꯤ ꯅꯨꯡꯁꯤꯕ ꯍꯦꯜꯍꯟꯕꯅꯦꯕ ꯃꯣꯏꯅ ꯍꯦꯟꯅ ꯃꯥꯅꯦ ꯃꯄꯨ ꯃꯁꯛ ꯈꯪꯕꯗꯣ ꯂꯨꯅꯕꯨ ꯇꯧꯔꯗꯤꯀꯣ 루나 너비 칸거 tăsingna 하래 사오래 알루짜 아주 짜져봐 나 이거 다이팅 무방 떠이 다이팅 떠라 무방 떠가 다이팅 떠이 와우 ꯌꯦꯟ ꯊꯣꯡꯕ ꯌꯥꯜꯂꯨꯁꯦ ꯍꯥꯎꯕꯅꯦ 알루짜야 미야 아프나고 노래이신 아니 하나 진짜 잘하는데 까이노 에이 알루 이제 알루 그거 하디 짜게 이제 잘하는데 봐 너희 짜게 봐봐 담네 이미 칼라 이제 너 팥대봐 거기디 좀 짜증 내비도 잠깐 뭐 알루 좀 많이 했다 또 짜리 짜리 제가 잘못 만났는데 찌찌찌 짜루 노이데 하이 ꯑꯩꯈꯣꯏ ꯕꯦꯝꯁꯦ ꯆꯥꯗꯤ ꯆꯥꯔꯅꯤ ꯅꯣꯏꯗꯤ ꯅꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯏꯗꯦ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ ꯃꯌꯥꯝ ꯅꯣꯏꯕꯒꯤ 마네 ꯅꯣꯏ ꯍꯧꯖꯤꯛ ꯅꯣꯏꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯩꯒꯗ꯭ꯔꯅꯦ ꯑꯩ ꯃꯥꯅꯤꯅꯦ. ꯅꯣꯏꯒꯤ ꯃꯇꯝ ꯅꯣꯏꯖꯔꯛꯇ꯭ꯔꯗꯤ ꯃꯊꯧ ꯇꯥꯗꯦ 노예수 찌어사 노예들수 찌어사 나들 로에 누시는 래 ꯑꯩꯉꯣꯟꯗ ꯀꯅꯥꯝꯒ ꯀꯝꯄꯤꯌꯔ ꯇꯧꯔ ꯉꯥꯡꯕꯤꯔꯛꯀꯅꯨ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯀꯝꯄꯤꯌꯔ ꯇꯧꯗꯦ ꯃꯥꯅꯦ. ꯑꯩꯅꯤ ꯑꯩ ꯂꯩꯔꯤꯁꯤꯒ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯄꯦꯟꯖꯩ Same here Same here 마네 ꯐꯖꯕ ꯊꯤꯕ ꯏꯅꯥꯕ ꯈꯨꯟꯕ ꯂꯥꯏꯔꯕꯗꯣ ꯁꯥꯏꯗꯇ ꯊꯝꯃꯒ ꯊꯃꯣꯏ ꯁꯦꯡꯕꯗꯣ ꯗꯣꯅꯤ ꯃꯊꯧ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯗ ꯑꯇꯩꯁꯨ ꯔꯤꯂꯦꯛꯁ ꯐꯤꯜ ꯑꯃ ꯇꯧꯋꯦ 마니냐 ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯍꯥꯏꯗꯣ ꯂꯩꯇꯤꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯃꯁꯥꯅ ꯃꯁꯥ ꯇꯥꯛꯄꯅꯤ ꯅꯠꯇ꯭ꯔꯣ ꯆꯦ ꯃꯤꯉꯣꯟꯗ ꯃꯤꯅꯝꯃꯒ ꯍꯤꯡꯉꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯗꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯉꯝꯃꯣꯏꯕ 마니 마니 하we 마야 ꯌꯥꯝ ꯍꯥꯎꯋꯦ 아사기 ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯔꯤꯗꯅ ꯐꯥꯎꯈꯤꯅꯦ ꯆꯤꯆꯦ ꯅꯪ ꯌꯦꯟ ꯊꯣꯡꯕꯒ ꯑꯁꯦꯡꯕ ꯃꯤꯉꯣꯟꯗ ꯄꯤꯖꯔꯗꯤꯀꯣ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯅ ꯊꯣꯡꯕ ꯄꯤꯖꯕ ꯉꯁꯤꯗꯅꯦ ꯀꯅꯥꯝ ꯑꯃꯇꯅ ꯍꯥꯎꯇꯦ ꯍꯥꯏꯔꯝꯕꯗꯤ ꯊꯦꯡꯅꯗ꯭ꯔꯤ 마네 리핏 하루다니 하랬도이세 ꯍꯥꯎꯋꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯈꯛꯇ ꯍꯥꯏ ꯆꯥꯕꯨ ꯆꯥꯈ꯭ꯔꯗꯤ 마네 ꯑꯩꯁꯨ ꯌꯦꯟꯁꯦ ꯏꯁꯥꯅ ꯊꯣꯡꯉꯒꯅ ꯆꯥꯖꯅꯤꯡꯉꯦ ꯍꯥꯎꯖꯕ 하우자바 ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯈꯨꯠ ꯉꯥꯏꯅꯤꯡꯗꯦꯕ ꯑꯩꯕꯨ ꯐꯤ ꯃꯇꯦꯛ ꯑꯃ ꯄꯥꯏꯔꯝꯗꯥꯏꯅꯦ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯂꯩꯔꯦ ꯀꯃꯥꯏꯅ 이싱 돈이 이싱 광해 제가 넘버분에 시도래지 짜보 허니에다 하더니까 이sin 염자 타기 용장 하면 이제 라스도 비와 당근 말이야 아 그래 진짜 뭔가 분명 맞아요 타오세요 ꯑꯩꯅ ꯐꯨꯏꯗ ꯀꯤꯖꯕꯅ ꯆꯨꯕꯤꯗ ꯇꯥꯔꯦꯅ ꯕꯦꯕꯤ ꯄꯤꯡꯁꯦ ꯆꯨꯝꯃꯟꯕꯅꯦꯀꯣ 야 ꯑꯩꯈꯣꯏ ꯍꯨꯝꯃꯛ ꯄꯤꯡꯄꯤꯡꯅꯤꯅꯦ ꯄꯤꯡ. ꯑꯗꯨꯁꯨ ꯕꯦꯕꯤ ꯄꯤꯡ ꯃꯥꯟꯅꯔꯤꯕ ꯃꯌꯥꯝ 하래 ꯇꯁꯦꯡꯅ ꯍꯥꯎꯕꯅꯤ ꯈꯔ ꯅꯪ ꯖꯤꯝꯗ ꯆꯠꯇꯣꯏꯔꯥ ꯅꯨꯡꯁꯤꯔꯅꯤ ꯅꯪꯒꯤ ꯇ꯭ꯔꯦꯅꯔ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯐ꯭ꯌꯨꯆꯔꯗ ꯂꯩꯔꯤꯀꯥꯟꯗ ꯑꯩ ꯖꯤꯝ ꯆꯠꯂꯝꯃꯦꯕꯀꯣ ꯇ꯭ꯔꯦꯅꯔꯗꯣ ꯃꯑꯣꯡ ꯈꯨꯠꯇꯥ
ꯑꯃꯅꯦꯕꯀꯣ ꯃꯣꯏ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯃꯣꯏ ꯃꯄꯥꯟꯒꯤ ꯖꯤꯝ ꯇ꯭ꯔꯦꯅꯔꯁꯤꯡꯁꯦ ꯉꯥꯎꯕꯖꯥꯠꯅꯤꯕꯣ ꯍꯥꯟꯅ ꯑꯩꯁꯨ ꯍꯥꯟꯅ ꯁꯤꯜꯖꯔꯦꯅ ꯆꯠꯂꯝꯃꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯝꯃꯛꯇꯦ ꯑꯗꯣ ꯑꯩꯒꯤ ꯖꯤꯝ ꯇ꯭ꯔꯦꯅꯔꯗꯨꯗꯤ ꯍꯅꯨꯕ ꯃꯁꯥꯒꯤ ꯄꯥ ꯄꯥꯏ ꯃꯥꯏꯗꯣ ꯍꯥꯏꯗꯤ ꯇꯥꯛꯄꯤꯕ ꯅꯠꯇꯕ ꯃꯄꯨ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯨꯅ ꯌꯥꯝꯅ ꯁꯤꯅꯤꯌꯔ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅꯩꯌꯦꯕ ꯑꯣ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯤꯟꯅꯕ ꯑꯣ ꯍꯣꯏ ꯆꯠꯕꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯂꯩꯌꯦ ꯂꯩꯌꯦ ꯆꯥꯎ ꯍꯥꯎꯔꯦ ꯍꯥꯎꯔꯦꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯈꯥ ꯄꯣꯟꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ ꯋꯥꯍꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯋꯥ ꯉꯥꯡꯅꯤꯡꯉꯦ ꯆꯟꯁꯤꯅ ꯆꯨꯝꯃꯤ ꯆꯥꯕꯗ ꯑꯗꯨꯝ ꯆꯦꯟꯖꯔꯒꯦ ꯑꯩꯗꯣ ꯃꯁꯤ ꯍꯧꯗꯣꯡ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯉꯁꯥꯏꯗ ꯄꯤꯖꯩꯌꯦ ꯃꯥ ꯇꯨꯃꯤꯟꯅꯗꯤ ꯆꯥꯕꯗ ꯆꯟꯕꯤ ꯆꯥꯛ ꯈꯛꯇꯪ ꯊꯥꯗꯕꯤꯌꯨꯕ ꯅꯪꯒꯤꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯤꯗꯜ ꯇꯥꯔꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯣꯠꯂ ꯈꯛꯇꯪ ꯊꯥꯗꯕꯤꯔ ꯃꯥꯁꯨ ꯑꯗꯨꯝ ꯈꯣꯡ ꯂꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯨꯔꯧꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯐꯨꯔꯧꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯄꯤꯖꯒꯦ ꯍꯥꯏꯗꯣ ꯇꯣꯠꯂ ꯁꯨꯃꯥꯏꯅ ꯊꯥꯗꯕꯤꯔꯣ ꯍꯥꯏꯕꯤꯔꯨ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯃꯄꯨ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯏꯌꯣ ꯏꯃꯥ ꯌꯣꯡꯆꯥꯛꯁꯦ ꯑꯥꯒꯤ ꯌꯨꯝꯒꯤ ꯌꯣꯡꯆꯥꯛꯅꯦ ꯍꯥꯎꯋꯦ ꯑꯩ ꯑꯁꯦꯡꯕꯅꯤ ꯑꯍꯥꯟꯕ ꯆꯥꯏꯅꯤ ꯅꯣꯏꯗ ꯉꯔꯥꯡ ꯊꯤꯟꯕꯤꯔꯝꯃꯦ ꯍꯁꯕꯦꯟꯅ ꯃꯁꯛ ꯐꯖꯕ ꯑꯩꯈꯣꯏꯒꯤꯅ ꯏꯕꯥꯏ ꯒꯅꯦꯁ ꯕꯕꯥ ꯑꯩꯗꯤ ꯒꯅꯦꯁ ꯕꯕꯥ ꯍꯥꯏꯅ ꯀꯧꯋꯦꯕ ꯑꯣ ꯗꯗꯥꯗ ꯃꯤꯅꯦ ꯑꯃꯃꯨꯛ ꯀꯪꯕꯗꯣ ꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯃ ꯎꯖꯗ꯭ꯔꯤ ꯑꯩꯗꯤ ꯑꯃ ꯎꯖꯗ꯭ꯔꯤ ꯐꯣꯇꯣ ꯈꯛꯇꯅꯤ ꯎꯏꯕ ꯔꯤꯌꯦꯜꯗ ꯎꯗ꯭ꯔꯤꯕ ꯃꯣꯏꯅ ꯆꯥꯔꯒꯅꯤ ꯌꯥꯝ ꯆꯈꯥꯏꯕꯅꯦ ꯁꯤꯗꯗꯤ ꯇꯜꯂꯤꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤꯅꯦ ꯍꯨꯏꯅ ꯐꯩ ꯍꯧꯗꯣꯡꯒꯤ ꯕꯦꯕꯥꯔ ꯐꯠꯇꯕ ꯑꯃ ꯀꯩꯅꯣ ꯈꯪꯕ ꯄꯤꯖꯔꯤ ꯃꯐꯝꯁꯦ ꯃꯣꯏ ꯆꯥꯔꯣꯏꯕ ꯆꯈꯥꯏꯔ ꯆꯥꯅꯤ ꯆꯥꯛꯁꯦ ꯊꯥꯅꯅꯦ ꯉꯥ ꯃꯇꯨꯝꯁꯦ ꯂꯧꯊꯣꯛꯑꯒꯅꯦ ꯃꯐꯝꯗ ꯆꯠꯂ ꯑꯗꯨꯅꯦꯕ ꯆꯈꯥꯏꯔꯝꯗꯣꯏꯕ ꯍꯨꯏꯒꯤꯅ ꯐꯩꯌꯦꯕ ꯑꯗꯨ ꯕꯦꯕꯥꯔ ꯇꯧꯗꯦꯕ ꯐꯠꯇꯕ ꯑꯃ ꯌꯥꯎꯋꯦꯕ ꯃꯣꯏꯒꯤ ꯃꯥꯅꯦ ꯍꯨꯏꯒꯤꯅꯅꯦ ꯁꯨꯝ ꯑꯁꯥꯕ ꯃꯐꯝꯗ ꯆꯥꯖꯕꯅꯦꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯃꯥꯟꯅꯗꯕꯅꯦ ꯃꯥꯟꯅꯗꯦ ꯍꯨꯏꯅ ꯐꯕꯅꯦ ꯃꯥꯅꯦ ꯑꯩꯗꯤ ꯍꯨꯏꯅ ꯅꯨꯡꯁꯤ ꯍꯦꯜꯂꯤ ꯑꯗꯩ ꯇꯥꯜꯂꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯥ ꯃꯣꯏꯗꯤ ꯍꯥꯏꯅꯩꯗꯨꯗꯤ ꯅ ꯍꯨꯏꯗꯤ ꯃꯄꯨ ꯅꯤꯡꯕ ꯁꯥꯅꯤ ꯍꯥꯏꯅ ꯁꯥꯗ ꯃꯄꯨ ꯅꯤꯡꯕꯁꯦ ꯅꯝꯕꯔ 1ꯗ ꯍꯨꯏꯅꯤ ꯍꯥꯏ ꯍꯨꯏꯅꯤ ꯍꯣꯏ ꯆꯥꯎꯔꯣ ꯏꯟꯖꯥꯡ ꯃꯍꯤꯗꯪ ꯂꯧꯕꯤꯔꯣ ꯃꯈꯥꯗꯩ ꯂꯧꯋꯦ ꯃꯌꯥꯝ ꯃꯈꯥꯗꯩ ꯂꯧꯔꯒꯦ ꯃꯌꯥꯝ ꯃꯈꯥꯗꯩ ꯄꯤꯅꯔꯦꯕ ꯍꯣꯏ ꯊꯝꯃꯒꯦ ꯂꯧꯕ ꯅꯨꯡꯉꯥꯏ ꯀꯣꯠꯂ ꯀꯣꯠꯂ ꯍꯧꯗꯣꯡꯒ ꯀꯌꯥꯅꯤꯅ ꯅꯣꯏ ꯌꯥꯏ ꯃꯈꯩ ꯃꯌꯥꯝ ꯆꯥꯀꯣ ꯑꯩ ꯍꯣꯔꯦꯟ ꯏꯊꯣꯟꯗ ꯆꯥꯕ ꯉꯝꯃꯔꯣꯏꯕ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯏꯊꯣꯟꯗ ꯆꯥꯔꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯎꯇꯕꯩ ꯅꯠꯇꯕ ꯋꯥꯈꯜꯗꯣ ꯃꯤ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯒꯨꯝꯕ ꯑꯗꯩ ꯍꯩꯒꯨꯝꯕꯁꯦ ꯁꯤꯗ ꯆꯥꯔ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯕ ꯃꯔꯨ ꯍꯥꯞꯄꯛꯀꯦ ꯍꯥꯞꯄꯣ ꯅꯪ ꯆꯥꯅꯤꯡꯕ ꯍꯥꯞꯄꯣ ꯐꯖꯕ ꯀꯅꯥ ꯍꯥꯞꯄꯅꯤ ꯃꯈꯣꯡꯗꯣ ꯌꯦꯡꯉꯣ ꯑꯩꯗꯤ ꯊꯨꯝ ꯌꯥꯎꯔꯛꯇꯦ ꯃꯐꯝꯁꯤꯗ ꯂꯩ ꯃꯈꯣꯡ ꯄꯤꯔꯛꯆꯦ ꯃꯣꯏꯁꯦ ꯊꯝꯃꯛꯇꯣꯔꯤ ꯑꯥꯂꯨ ꯑꯣꯏꯖꯔꯝꯃꯦ ꯀꯝꯕ ꯍꯥꯞꯄꯒꯦ ꯌꯥꯎꯔꯦ ꯆꯥꯎ ꯅꯤꯀꯤꯁꯦ ꯀꯦꯃꯦꯔꯥꯗ ꯃꯃꯥꯏꯒ ꯄꯤꯛꯇꯨ ꯄꯤꯛꯁꯟꯈ꯭ꯔꯦꯉꯣ ꯃꯥꯅꯦ ꯉꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅꯦ ꯃꯥ ꯁꯥꯔꯦ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯉꯁꯤꯁꯤꯅ ꯍꯦꯔꯕꯦꯜ ꯐꯥꯏꯁꯤꯗꯤ ꯅꯪꯒꯤ ꯑꯩꯅ ꯑꯂꯤꯕꯤ ꯑꯃ ꯃꯥꯜꯂꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯃꯥꯟꯗꯦ ꯅꯪꯅ ꯑꯔꯤꯕꯤꯗꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯃꯦꯆꯣꯔ ꯑꯣꯏꯕ ꯃꯤ ꯃꯥꯜꯂꯦ ꯂꯨꯛꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯁꯟꯖꯤꯇꯥꯗꯤ ꯐꯖꯕꯅꯦ ꯃꯤꯁꯦ ꯐꯤꯖꯦꯠꯅꯁꯨ ꯁꯛ ꯑꯣꯟꯕꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯅꯤ ꯐꯖꯕꯤ ꯌꯥꯝ ꯁꯥꯏꯌꯦꯅ ꯑꯩꯅ ꯁꯥꯏꯗꯅ ꯌꯣꯠꯄꯤ ꯆꯦ ꯅꯪꯒꯤꯅ ꯀꯔꯤ ꯑꯩꯉꯣꯟꯗꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯕꯅꯤꯗ ꯑꯩ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯇꯥꯁꯜꯂꯕꯅꯤ ꯑꯩ ꯀꯔꯝꯕ ꯆꯨꯁ ꯇꯧꯗꯣꯏꯅꯣ ꯈꯪꯗꯔꯦ ꯈꯪꯖꯔꯦ ꯄꯦꯟꯅ ꯄꯦꯟꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯜꯂꯤꯅꯦꯕꯀꯣ ꯃꯣꯏ ꯅꯨꯡꯁꯤꯗꯕꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯕꯩ ꯁꯔꯨꯛꯅ ꯑꯗꯨꯝ ꯍꯦꯜꯂꯤꯕꯅꯦ ꯑꯩꯅ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ ꯆꯥꯗꯦ ꯍꯧꯗꯣꯡ ꯌꯣꯟꯅ ꯊꯥꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ
ꯐꯨꯔꯛꯇꯣꯏꯕ ꯑꯗꯨꯒ ꯑꯩꯗꯤ ꯃꯦꯃꯥ ꯌꯥꯝ ꯇꯧꯕ ꯌꯥꯏꯕꯣ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯁꯤꯗꯤ ꯅꯨꯡꯁꯤꯔꯗꯤ ꯊꯛꯀꯥꯏ ꯍꯥꯏꯁꯦ ꯈꯔꯗꯤ ꯊꯜꯂꯛꯑꯦꯍꯦ ꯋꯥꯁꯜꯂꯛꯑꯦꯀꯣ ꯆꯥꯕꯗ ꯋꯥꯏ ꯍꯥꯏꯅ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ ꯁꯛꯇꯤꯃꯥꯟ ꯆꯟꯕꯤ ꯅꯪ ꯆꯥꯛ ꯂꯧꯁꯦ ꯂꯧꯒꯦ ꯆꯟꯕꯤꯒ ꯄꯤꯖꯧ ꯃꯤ ꯍꯣꯔꯦꯟ ꯖꯤꯝ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅꯦ ꯑꯗꯩ ꯅꯨꯄꯥ ꯐꯖꯕꯁꯨ ꯂꯩꯌꯦ ꯖꯤꯝꯗ ꯃꯥꯅ ꯄꯤꯖꯧ ꯑꯩꯉꯣꯟꯗꯒ ꯖꯤꯝ ꯂꯥꯛꯑꯣ ꯍꯥꯏ ꯅꯨꯄꯥ ꯐꯖꯕ ꯂꯩꯌꯦꯅ ꯐꯖꯩꯅꯦ ꯃꯌꯥꯝ ꯐꯒꯩ ꯐꯨꯏꯗꯅ ꯃꯥ ꯅꯨꯡꯉꯥꯏꯍꯧꯔꯣ ꯂꯩꯁꯥꯔꯤꯉꯩꯗ ꯃꯧ ꯑꯣꯏꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯉꯧꯔ ꯀꯩꯅꯣ ꯇꯧꯐꯝꯗꯨꯗ ꯅꯨꯄꯥ ꯐꯔꯗꯤ ꯂꯣꯏ ꯇꯧ ꯐꯪꯉꯤ ꯐꯅ ꯐꯪꯉꯁꯨ ꯐ꯭ꯔꯤꯗꯝ ꯋꯥꯠꯂꯤ ꯃꯥꯅꯤ ꯆꯤꯛꯑꯦ ꯐꯖꯅ ꯍꯥꯎꯔꯦ ꯅꯪ ꯑꯗꯣ ꯊꯥꯖꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯡꯉꯣꯏꯅ ꯉꯥꯟꯕꯅꯤ ꯃꯥꯜꯂꯦ ꯃꯤ ꯃꯁꯛ ꯐꯖꯊꯣꯛꯑꯦ ꯉꯥꯟꯕꯅꯤ ꯌꯥꯝꯅ ꯃꯤꯅ ꯊꯥꯒꯠꯇ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯊꯥꯒꯠꯂ ꯂꯣꯏꯔꯦꯗ ꯀꯩꯀꯥꯟꯗꯒ ꯄꯨꯟꯁꯤꯅꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯁꯤꯗ ꯃꯌꯥꯝ ꯌꯦꯠꯄꯤꯔꯛꯀꯅꯨꯀꯣ ꯑꯩꯈꯣই ꯃꯁꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯈꯤꯒꯦ ꯃꯥꯅꯦ ꯑꯩꯗꯤ ꯊꯜꯂꯦ ꯍꯣꯏ ꯖꯤꯟꯁꯁꯦ ꯉꯁꯥꯏ ꯀꯣꯃꯝꯕꯅꯤꯅꯦ ꯅꯣꯏꯕꯨ ꯆꯥꯔꯣꯏꯒ ꯊꯤꯔꯛꯄꯅꯤ ꯃꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅ ꯑꯩꯕꯨ ꯇꯝꯖꯩ ꯑꯝꯇ ꯁꯨꯝ ꯆꯥꯁꯦ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯅꯤ ꯇꯞꯅ ꯅꯍꯥꯟ ꯌꯦꯟ ꯃꯄꯨꯡꯒꯤ ꯍꯥꯎꯇꯕꯗꯣ ꯉꯁꯤꯒꯤ ꯈꯨꯍꯥꯎꯁꯤꯒ ꯍꯣꯏ ꯃꯥ ꯅꯍꯥꯟꯒꯤꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯍꯩꯇꯕꯩꯅꯦꯗ ꯌꯦꯟꯕꯨꯝ ꯊꯣꯡꯕ ꯍꯩꯇꯕ ꯃꯥ ꯑꯍꯥꯟꯕꯁꯨ ꯑꯍꯥꯟꯕꯅꯤꯅꯀꯣ ꯌꯦꯟꯕꯨꯝ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯃꯨꯟꯗꯕꯤ ꯆꯥꯔꯦ ꯐꯔꯦꯗꯅ ꯑꯦꯂꯤꯁꯥ 2,000 ꯄꯤꯅ ꯂꯩꯁꯅꯨꯅꯦ ꯐꯖꯅ ꯊꯣꯡꯉꯅꯨꯅꯦ ꯀꯃꯥꯏꯅ ꯍꯥꯎꯗꯣꯏꯅꯣꯅꯦ ꯑꯗꯨꯅꯦ 이리사 짜라와 애원다부 ꯆꯥꯁꯤꯔꯥ 짜세 ꯑꯗꯣ ꯑꯦꯂꯤꯁꯥ ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝ ꯉꯥꯛꯇꯅꯤꯅ 너 하지 하우리 이리사 하고다 맞다 맞대 하지 인담다다 하우다 바디 머리 쿡다 바디 냈자 ꯑꯗꯨ ꯆꯠꯂꯨ ꯆꯠꯂꯦ ꯃꯔꯨ ꯃꯌꯥꯝꯗꯨ ꯀꯃꯥꯏꯅ ꯃꯌꯥꯝ ꯑꯩꯅ ꯌꯣꯜꯂꯤꯁꯦ ꯑꯩꯒꯤ ꯇꯦꯂꯦꯟꯠꯅꯤ ꯅꯍꯥꯟꯁꯨ ꯍꯥꯏꯖꯔꯕꯅꯦ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯨꯝ ꯌꯣꯠꯄꯗꯣ ꯍꯩꯅꯔꯛꯑꯦꯕꯀꯣ ꯍꯩꯖꯔꯛꯄꯗꯣ ꯃꯤ ꯇꯦꯂꯦꯟ ꯌꯧꯅꯦ 와우 미마 53 minute 12개 가리바 두만 까불랑 나 한기 주죠 하자 그래 가봐 미와 하이나 ꯃꯤꯅ ꯃꯤꯋꯥ ꯄꯥꯝꯕ 아쿠네 옌 밤바 아쿠네 아사리 옌 동거 밤바 ꯌꯦꯁ ꯆꯨꯝꯃꯤ 미나 미와 밤바 아쿠네 제 사리 옌 동거 밤바 ꯃꯤꯅ ꯃꯤꯋꯥ ꯄꯥꯝꯕ ꯆꯥꯕꯗꯣ ꯃꯌꯥꯝ 할 까냐드라 ꯃꯤ ꯌꯨꯝꯗ ꯀꯩ ꯇꯧꯔꯤ ꯀꯩꯗꯧꯔꯤ 까이 쇼이그래 ꯀꯩ ꯊꯣꯛꯈ꯭ꯔꯦ ꯑꯃꯗ ꯃꯣꯏꯅ ꯀꯩ ꯇꯧꯋꯦ ꯃꯥꯅ ꯀꯩ ꯇꯧꯋꯦ ꯑꯗꯨꯝ ꯌꯦꯡꯁꯜꯂꯛꯑꯦꯕ ꯄꯨꯝꯅꯃꯛ ꯀꯅꯥ ꯃꯁꯛꯁꯤ 까나 마사 퍼자이 ꯀꯅꯥꯅ ꯍꯦꯜꯂꯤ ꯀꯅꯥꯅ ꯋꯥꯠꯂꯤ ꯑꯗꯨ ꯌꯦꯡꯁꯜꯂ ꯊꯣꯛꯇꯦ ꯍꯥꯏꯕ ꯃꯥꯏ ꯃꯥꯏ 아이 퍼자리 아이냐 묵나 저쪽에서 그 손가락 벗게 노마 떼 노마 한우비 하나 니네 사나 마사 퍼자랑하니 할리 한우비 바이나 저네 거 너무 많이 좀 온도이니 하이바 뭐 가려 잘라가 가나도 이게 ꯑꯗꯨ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯅ ꯐꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯕ 마네 아이 라이 하이래 아이 아두 떠오래네 야버네 거 미티나 봐 하이저가 ꯐꯩꯌꯦ ꯌꯥꯝ ꯀꯥꯏ ꯃꯔꯨ ꯀꯥꯏ ꯅꯨꯄꯤ ꯑꯃꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕ ꯋꯥꯔꯤꯅꯦ ꯑꯩꯒꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯒꯠꯆꯕ 아 이상 상황은 가리 액시덴 떠나냐 마마이 나까나마냐 어 야드라바 닥품 엄디 레이라바 파자바 망아바 돈이 그래 마tamdu가 प्रमाण तौनगिबा 마니네 삭가까노 하이도 लाइना वायेनबदी मतम खर संगी दोइगसु वायेनदी वायेनली हाइबदो 마네 어떻습니다. 네, 와리도 감비요. 진짜 하박게 अवाबगी चैथें फंगदबा मी हाइदुदी दुम हाइगतोइनी 마네 मसाना टिका चारगा ग्यान तारतोइनेबा 마네 तेको लो सेही अजो वे चाहे आलू से लोगे 야 हावे आलू से हौदोंसु तुमिन लेगे हाइबा आइ तालेबो पूरो 파니 하비 짜해. दोने हाइसे तुमिन लेवा बनंगो खैया कना मासे था सुजले एदोइ 제 사이 굿 뉴스 또 제 사이 굿 뉴스 뭐야 आई तुमिन लेजरगे हतांग से 우동으로 내가. हौदों विरो लाइरो
ꯑꯩꯒꯤ ꯒꯨꯗ ꯅ꯭ꯌꯨꯁꯇꯣ ꯃꯌꯥꯝ ꯅꯤꯀꯤꯅ ꯀꯥꯔꯟ ꯇꯥꯁꯟꯕꯅꯦꯕꯀꯣ ꯃꯥꯅꯦ ꯐꯥꯒꯤꯅꯦ ꯁꯨꯝ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯈꯪꯗ꯭ꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤ ꯁꯨꯕꯩ ꯄ꯭ꯂꯥꯅꯤꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯧꯖꯗ꯭ꯔꯤ ꯃꯌꯥꯝ ꯃꯌꯥꯝ ꯃꯤ ꯄꯥꯏꯕꯤꯒꯤꯅꯨ ꯍꯥꯏꯗꯤ ꯏꯟꯁꯇꯥꯋꯣ ꯀꯔꯤꯌꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯅꯤ ꯏꯟꯁꯇꯥꯋꯣ ꯀꯔꯤꯌꯣ ꯆꯦ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯣ ꯑꯩ ꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯐꯧꯅꯦ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯤꯒꯥꯏꯁꯦ ꯍꯣꯏꯅꯦ ꯃꯤ ꯅꯨꯡꯁꯤꯅ ꯍꯟꯖꯔꯤꯅꯤꯗ ꯈꯪꯅꯤꯡ ꯇꯥꯕꯅꯤꯅ ꯃꯥꯅꯤ, ꯑꯗꯨꯗꯤ ꯃꯥꯅꯤ. ꯀꯔꯤꯒꯤ ꯃꯣꯏꯗ ꯁꯥꯎꯔꯨꯗꯣꯏꯅꯣ ꯅꯣꯏꯅ ꯆꯪꯉ ꯐꯠꯇꯅ ꯊꯝꯗꯕꯒꯤ. ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯁꯜꯂꯨꯅ ꯈꯔꯒ ꯏꯇꯩ ꯏꯅꯥꯎ ꯈꯛ ꯌꯥꯅꯔꯛꯄ ꯄꯨꯜꯂꯛꯄꯁꯤꯒ ꯃꯤꯅ ꯆꯤꯟꯅꯕ ꯑꯃ ꯍꯣꯏ ꯐꯥꯎꯖꯕꯗꯣ ꯍꯣꯏ ꯑꯉꯥꯡꯒ ꯄꯣꯛꯆꯈꯤꯔꯣꯏ ꯑꯩ ꯄꯨꯡꯁꯤ ꯈꯤꯈ꯭ꯔꯕꯅꯤ ꯑꯅꯤ ꯁꯨꯔꯒꯗꯤ ꯂꯨꯝꯕꯗꯤ ꯍꯦꯜꯂꯛꯏꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯋꯥꯍꯩꯁꯤꯗꯅꯦ ꯆꯨꯝꯃꯦ ꯅꯪ ꯁꯥꯏꯠꯇ ꯑꯉꯥꯡꯅꯤ ꯈꯔꯁꯦ ꯐꯝꯒ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯁ꯭ꯃꯣꯛ ꯂꯩꯕꯩ ꯋꯥꯅꯤ ꯚꯥꯏ ꯆꯥꯞꯗꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯅꯤꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯑꯞꯗꯦꯠ ꯄꯤꯕꯅꯤꯅ ꯑꯩꯅ ꯄ꯭रेग्ꯅꯦꯟ ꯑꯣꯏꯔꯁꯨ ꯀꯥꯏꯗ ꯂꯣꯠꯇꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯈꯪꯍꯜꯂꯛ ꯃꯌꯥꯝꯗ ꯍꯥꯏꯗꯅ ꯑꯩ ꯀꯥꯏꯗ ꯆꯦꯟꯗꯣꯏꯅꯣ ꯃꯥꯅꯤꯅꯦ ꯃꯌꯥꯝꯗ ꯑꯩ ꯃꯕꯨꯛ ꯑꯀꯪꯕꯗꯣ ꯀꯨꯞꯁꯟ ꯌꯥꯗꯣꯏꯕ ꯃꯥꯅꯤꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯕꯨꯛ ꯀꯪꯕ ꯑꯗꯨꯝ ꯈꯪꯗ꯭ꯔꯕ ꯄꯣꯠ ꯑꯗꯣ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯑꯁꯥ ꯅꯪ ꯑꯣꯏꯔꯕ ꯍꯥꯏꯅ ꯂꯣꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯂꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯈꯤꯒꯦ ꯃꯥꯅꯦ ꯅꯨꯡꯉꯥꯏꯅꯗ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯆꯠꯇꯣꯔꯦꯕꯀꯣ ꯃꯅꯤꯄꯨꯔ ꯂꯥꯛꯇꯣꯔꯦꯕꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯅꯤꯁꯨ ꯅꯐꯧꯒꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯍꯥꯏꯔꯨꯔꯦꯕ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯆꯠꯇꯣꯔꯦ ꯃꯊꯪ ꯊꯥꯗ ꯑꯩꯅ ꯑꯅꯤꯁꯦ ꯂꯣꯏꯔꯦꯕ ꯑꯩꯅ ꯌꯥꯝ ꯂꯩꯔꯦꯕ ꯌꯥꯍꯧꯒꯦ ꯍꯥꯏꯗꯅ ꯑꯅꯤꯁꯦ ꯑꯗꯨꯏ ꯃꯊꯪ ꯃꯌꯥꯝ ꯗꯦꯜꯂꯤ ꯆꯠꯀꯅꯤ ꯗꯦꯜꯂꯤ ꯆꯠꯀꯅꯤ ꯑꯗꯣ ꯅꯦꯛꯁ ꯏꯌꯔ ꯃꯌꯥꯝ ꯁꯤꯀꯤꯝ ꯆꯠꯀꯅꯤ ꯄ꯭ꯂꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏ ꯗꯤꯁꯥꯏꯠ ꯇꯧꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗꯁꯨ ꯈꯔ ꯃꯇꯝ ꯄꯤꯔꯁꯤ ꯃꯥꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯥ ꯏꯋꯥ ꯌꯨꯝ ꯑꯗꯨ ꯍꯥꯏꯕꯗꯀꯣ ꯀꯣꯛ ꯁꯥꯔꯦ ꯑꯃꯨꯛ ꯁꯝ ꯍꯥꯠꯍꯧꯗꯕ ꯅꯨꯃꯤꯠ ꯀꯌꯥ ꯅꯠꯇꯦ ꯑꯃꯨꯛ ꯁꯝ ꯍꯥꯠꯍꯧꯗꯕ ꯅꯨꯃꯤꯠ ꯀꯌꯥ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯅꯤꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯒꯗ꯭ꯔꯣ ꯍꯣꯏ ꯀꯣꯏꯒꯗꯕꯅꯤ ꯈꯔ ꯀꯩꯅꯣ ꯃꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯒꯗꯕꯅꯤ ꯂꯩꯁꯥꯕꯤ ꯂꯩꯇꯦ ꯃꯧ ꯂꯩꯇꯦ ꯏꯁꯥꯅ ꯏꯁꯥꯗ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕ ꯃꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯒ꯭ꯂꯣꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ ꯃꯛꯁꯜꯂꯅꯤ ꯍꯥꯏꯕ ꯃꯤ ꯍꯥꯏꯁꯦ ꯐꯖꯕ ꯍꯥꯏꯁꯦꯀꯣ ꯍꯔꯥꯎꯕ ꯀꯣꯏꯅꯤꯡꯗꯕ ꯀꯅꯥꯅꯣ ꯆꯠꯅꯤꯡꯗꯕ ꯀꯅꯥꯅꯣꯅꯦ ꯑꯩꯗꯤꯅꯦ ꯃꯇꯝ ꯑꯃ ꯋꯥꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤꯅꯦ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯃꯊꯧꯅꯦ ꯈꯜꯂꯦ ꯑꯩꯗꯤ ꯃꯥꯅꯤ ꯑꯗꯣ ꯀꯥꯔꯟ ꯇꯨꯔꯟꯇ ꯇꯧꯗꯕꯀꯣ ꯆꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯃꯤꯅ ꯋꯥ ꯉꯥꯡ ꯉꯝꯗꯅꯕ ꯃꯤ ꯋꯥ ꯉꯥꯡ ꯉꯝꯗꯕ ꯏꯁꯥꯅ ꯏꯁꯥꯗ ꯃꯇꯝ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯏꯁꯥ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯥꯅꯤ ꯈꯔ ꯀꯣꯏꯊꯣꯛꯄꯅ ꯀꯣꯏꯊꯣꯛ ꯈꯣꯠꯇꯣꯛꯅ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯥꯅꯤ. ꯐ꯭ꯔꯦꯁ ꯑꯣꯏꯗꯅ ꯃꯥꯅꯤ ꯑꯁ ꯑꯗꯣ ꯂꯥꯟꯁꯦ ꯌꯥꯝꯅ ꯐꯕꯤꯕ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔ ꯂꯥꯟꯁꯦ ꯈꯔ ꯌꯥꯝ ꯐꯕꯤꯔꯗꯤ ꯐꯅꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦꯕ ꯑꯦꯟꯖꯣꯏ ꯑꯩꯈꯣꯏ ꯆꯠꯂꯁꯨ ꯀꯩꯁꯨꯝ ꯀꯣꯏꯕꯁꯨ ꯐꯪꯉꯔꯣꯏ ꯇꯧꯕ ꯐꯪꯉꯣꯏ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯗꯣ ꯀꯥꯏꯗ ꯆꯤꯡꯗ ꯂꯣꯏꯔꯅꯤ ꯀꯣꯏꯅꯤꯡꯉꯥꯏꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯀꯣꯏꯅꯤꯡꯉꯤꯗꯣ ꯏꯔꯥꯡꯁꯦ ꯐꯠꯇ꯭ꯔꯗꯤ ꯀꯣꯏꯕꯗꯣ ꯉꯝꯃꯔꯣꯏꯕ ꯑꯩꯈꯣꯏꯁꯨ ꯀꯤꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯗꯣꯡ ꯅꯪ ꯑꯩꯅ ꯐꯨꯕ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯐꯥꯎ ꯇꯁꯦꯡꯅꯀꯣ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯁꯨ ꯂꯩꯔꯣꯏ ꯌꯥꯝ ꯀꯨꯏꯅ ꯃꯤꯅꯥ ꯈꯜꯂꯦꯍꯦ ꯐꯖꯅ ꯆꯠꯂꯦ ꯀꯣꯏ ꯐꯅ ꯌꯥꯝꯕꯗꯤ ꯆꯥꯡꯅꯤ ꯑꯩꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯥꯏ ꯖꯤꯟꯁꯦ ꯀꯣꯝꯃꯦ ꯍꯥꯏꯅ ꯍꯇꯛ ꯂꯥꯎꯒꯩ ꯆꯠꯂꯝꯕꯅꯦ ꯆꯠꯂꯝꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯎꯠꯄ ꯌꯥꯔꯔꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯎꯠꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩ ꯁꯤꯗꯔꯛꯇꯣꯏꯁꯦ ꯎꯔꯦ ꯃꯥ ꯏꯁꯤꯡ ꯑꯃꯇ ꯊꯛꯆꯜꯂꯨꯒꯦ ꯈꯨꯍꯥꯎꯁꯦ ꯆꯤꯡ ꯂꯥꯎꯔꯒ ꯍꯥꯎꯔꯤꯕ ꯍꯥꯎꯔꯦ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯑꯗꯨꯝ ꯊꯜꯂꯁꯨ ꯑꯗꯨꯝ ꯇꯪꯅꯤꯡꯕꯤꯗꯣ ꯑꯣꯏꯌꯦ ꯍꯣꯏ ꯍꯥꯎꯕꯩꯅꯦ ꯑꯝꯇ ꯃꯟꯈꯤꯒꯦꯁꯦ ꯍꯩꯅ ꯆꯥꯒꯦ ꯍꯩ ꯂꯣꯏꯔꯛꯄꯗ ꯆꯠ ꯉꯝꯃꯔꯣꯏ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯇꯨꯝꯕ ꯆꯠꯈꯣꯍꯦ ꯏꯃꯥ ꯏꯪꯅ ꯇꯞꯅ ꯉꯟꯅꯁꯨ ꯆꯠꯇꯕ ꯌꯥꯗꯕ ꯌꯨꯝꯗ ꯍꯌꯦꯡ ꯅꯪꯒꯤ ꯃꯨꯛꯕꯥꯡꯅꯤꯀꯣ
ꯉꯟꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯉꯜꯂꯤ ꯍꯥ ꯀꯩ ꯆꯥꯗꯣꯏꯕ ꯑꯁ ꯈꯪꯗ꯭ꯔꯦꯁꯦ ꯌꯦꯟꯁꯤꯁꯦ ꯉꯝꯃꯔꯣꯏ ꯁꯤꯗꯣꯔꯦ ꯆꯥꯔꯣ ꯅꯨꯡꯇꯤꯒꯤ ꯃꯨꯛꯕꯪ ꯇꯧꯔꯣꯗꯣ ꯂꯣꯏꯅ ꯑꯗꯨ ꯖꯤꯝꯅꯦ ꯆꯠꯂꯣ ꯃꯦꯗꯤ ꯑꯦꯟ ꯏꯠꯇꯣ ꯃꯦꯗꯤꯌꯟ ꯏꯠꯇꯣ ꯂꯨꯍꯣꯡꯗ꯭ꯔꯣꯕꯅꯤ ꯆꯥꯔꯒ ꯃꯤ ꯄꯩꯁꯥ ꯐꯅꯌꯥꯝ ꯃꯦꯗꯤꯌꯟ ꯇꯥꯟꯕ ꯏꯠꯇꯣ ꯍꯥꯏꯗꯣꯏꯗ꯭ꯔꯣ ꯃꯥꯒꯤ ꯗꯥꯏꯠꯇꯣ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯐꯤꯒꯔ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯍꯥꯏꯕꯗ ꯃꯥꯅ 1 ꯋꯤꯛꯇ ꯚꯤꯗꯤꯑꯣ 2ꯒꯨꯝꯕꯇꯅꯤ ꯍꯥꯏ ꯃꯥꯅ ꯁꯦꯝꯃꯤꯁꯦ ꯈꯪꯉꯕ ꯑꯇꯩ ꯃꯇꯝꯗꯅ ꯗꯥꯏꯇꯤꯡꯗ ꯂꯩꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯥ ꯄꯥꯊꯈ꯭ꯔꯕꯣ ꯍꯧꯖꯤꯛ ꯄꯥꯊꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯍꯦꯜꯗꯤ ꯃꯤꯅꯤꯅ ꯑꯗꯨꯝ ꯃꯥꯅꯤ, ꯃꯥꯅ ꯃꯥꯅꯤ. ꯄꯥꯅ ꯀꯌꯥꯝ ꯄꯥꯗꯣꯏꯅꯣ ꯃꯥꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯁꯨꯌꯥꯝ ꯆꯥꯏꯁꯦ ꯍꯦꯟꯖꯟꯅ ꯅꯣꯏꯍꯟꯗꯕꯒꯤ ꯍꯪꯕꯗꯣ ꯃꯌꯥꯝꯅ ꯑꯗꯣ ꯍꯥꯏꯔꯤꯕꯅꯦ ꯍꯥꯏꯕꯗꯤ 1 ꯋꯤꯛꯇ ꯚꯤꯗꯤꯑꯣ 2ꯒꯨꯝꯕ ꯁꯦꯝꯃꯒ ꯑꯇꯩꯅ ꯗꯥꯏꯇꯤꯡꯗ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯅꯗꯤ ꯄꯣꯠꯇꯣ ꯍꯦꯟꯖꯟꯅ ꯅꯣꯏ ꯉꯝꯗ꯭ꯔꯦꯗꯅ ꯃꯥꯅꯤ ꯑꯗꯨꯃꯥꯏꯗꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ 2 ꯊꯥꯒꯠꯄ ꯍꯥꯏꯁे ꯃꯥꯒꯤ ꯚ꯭ꯌꯨꯁ ꯀꯥꯝꯅꯤꯅ ꯚꯤꯗꯤꯑꯣ 2ꯗꯨꯅꯅꯦ ꯐꯖꯅ ꯀꯚꯔ ꯑꯣꯏꯌꯦꯕ ꯚꯤꯗꯤꯑꯣ ꯑꯅꯤꯁꯤꯗ ꯑꯃꯨꯛꯅꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯅ ꯊꯣꯡꯕ ꯍꯥꯞꯄ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯦ ꯃꯦꯗꯤ ꯃꯃꯤ ꯏꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯃꯦꯗꯤꯀ ꯃꯗꯤ ꯃꯥꯅ ꯊꯣꯡꯕꯅꯦꯕ ꯃꯦꯗꯤꯀ ꯃꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯊꯣꯡꯕ ꯔꯦꯁꯤꯄꯤꯗꯨꯅ ꯃꯥꯅ ꯃꯥꯏ ꯃꯃꯥꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯃꯆꯥꯅꯨꯄꯤꯗꯣ ꯀꯝꯄꯤꯌꯔ ꯂꯦꯝꯕꯅ ꯇꯧꯔꯒ ꯀꯩꯅꯣꯅꯤ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁ ꯑꯣꯏ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯃꯥꯏ ꯃꯃꯥꯗꯣ ꯅꯨꯡꯁꯤꯌꯦꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯆꯥꯕ ꯅꯣꯛꯑꯒ ꯑꯗꯨꯝ ꯉꯥꯡꯖꯕꯅꯦꯕ ꯍꯣꯏ ꯍꯧꯗꯣꯡ ꯁꯥꯎꯅꯤꯡꯉꯛꯄ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯆꯥꯅꯤꯡꯉꯝꯃꯤ ꯑꯗꯨꯝ ꯉꯥꯡꯖꯜꯂꯣ ꯍꯣꯏ ꯐꯅꯌꯥꯝꯗꯤ ꯆꯥꯎꯔꯕꯅꯦ ꯍꯥꯏꯕ ꯀꯨꯜꯂꯦ ꯑꯣꯏ ꯁꯤꯁꯨ ꯆꯥꯎꯁꯦ ꯆꯥꯛꯁꯦ ꯃꯣꯏꯗ ꯈꯥꯏꯔꯝꯕꯁꯦꯅꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤꯁꯦ ꯍꯧꯗꯣꯡꯒꯤ ꯑꯗꯨꯝ ꯃꯌꯥꯎ 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 ꯃꯌꯥꯝ ꯄꯤꯖꯔꯤ ꯇꯨꯃꯤꯟ ꯂꯩꯇꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯇꯨꯡꯉꯥꯛꯇ ꯑꯩꯈꯣꯏ ꯃꯃꯥꯅ ꯕꯣꯗꯤ ꯒꯥꯔꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯥꯅ ꯁꯥꯏꯠꯇꯗꯤ ꯌꯥꯎ ꯂꯩ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯔꯅꯤ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯀꯅꯥ ꯑꯩꯈꯣꯏ ꯁꯤꯌꯥꯕꯨ ꯃꯃꯥ ꯃꯥꯟꯕꯅꯦ ꯃꯥꯟꯗꯕꯅꯦ ꯁꯣꯟꯒꯤ ꯃꯥꯏꯀꯩꯒꯤ ꯂꯣꯏ ꯃꯥꯟꯕꯅꯦ ꯑꯩꯈꯣꯏ ꯁꯤꯌꯥ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯁꯣꯟ ꯇꯧꯔꯤ ꯃꯥꯏꯀꯩ ꯃꯥꯟꯗꯕꯅꯦ ꯑꯝꯇ ꯈꯪꯗꯦ ꯈꯛꯇꯪ ꯃꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯌꯦꯡꯕꯗ ꯍꯥꯏꯐꯦꯠ ꯆꯦꯛꯂꯛꯇꯕꯅꯤ ꯃꯆꯤꯟꯗꯨꯗꯤ ꯑꯩ ꯃꯆꯤꯟ ꯈꯛꯇꯪ ꯂꯧꯕꯅꯤ ꯃꯆꯤꯟ ꯆꯥꯎꯔꯞ ꯇꯧꯕꯅꯤ ꯁꯤꯌꯥ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯥꯒꯤ ꯃꯕꯣꯛꯇꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯗꯤ ꯁꯤꯌꯥꯒꯤ ꯃꯕꯣꯛꯇꯣ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯄꯨꯔꯥ ꯍꯥꯏꯖꯜꯂꯛꯑꯦ ꯑꯩꯗꯤ ꯑꯩꯅ ꯎꯕꯗꯗꯤ ꯆꯠꯂꯤ ꯑꯆꯥꯔꯗꯣ ꯈꯇꯪ ꯍꯥꯞꯄꯧꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯈꯜꯂꯤꯁꯦ ꯅꯪ ꯈꯜꯂꯝꯃꯤꯔ ꯅꯪ ꯒꯩꯒꯁꯦ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯟꯅ ꯌꯥꯅꯤ ꯑꯣ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯏꯕ ꯑꯩꯒ ꯆꯦ ꯑꯁꯥꯒꯁꯦ ꯃꯆꯤꯟ ꯃꯅꯥꯎꯔꯦ ꯍꯣꯏ ꯅꯣꯠ ꯕꯥꯏ ꯕ꯭ꯂꯗ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗꯩ ꯍꯦꯟꯅ ꯂꯨꯅ But ꯇꯤꯟꯅꯩ by ꯅꯠꯇ꯭ꯔꯥ ꯕꯠ ꯕꯥꯏ ꯍꯥꯔꯠ ꯑꯩꯒꯤꯗꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯄꯣꯛ ꯖꯥꯅꯤ ꯑꯩꯅ ꯅꯣꯏꯁꯦ ꯑꯗꯨꯏꯁꯨ ꯅꯪꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯉꯥꯡ ꯃꯥꯜꯂꯦ ꯃꯥꯜꯂꯤ ꯑꯁꯦꯡꯕꯩ ꯑꯩꯅ ꯑꯍꯟ ꯃꯥꯜꯂꯦ ꯆꯍꯤ 9-10 ꯍꯜꯂꯛꯄ ꯍꯥꯏꯁꯦ ꯐꯥꯒꯤꯔꯅꯤ ꯅꯣꯏꯕꯨ ꯅꯪꯅ ꯍꯦꯟꯅ ꯑꯉꯥꯡ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯩ ꯑꯩ ꯈꯨꯠꯁꯤꯅ ꯂꯧꯕꯅꯦ ꯅꯪ ꯑꯩ ꯃꯦꯜꯂꯛꯀꯦ ꯃꯦꯠꯊꯣꯛ ꯃꯦꯠꯁꯤꯟ ꯂꯣꯏꯔꯛꯄꯗ ꯑꯆꯥꯔ ꯇꯪꯕꯁꯦ ꯀꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯑꯗꯨꯒꯤꯅꯦ ꯆꯥꯔꯦ ꯑꯣꯏ ꯅꯣꯏ ꯆꯥꯎ ꯃꯌꯥꯝ ꯆꯤꯆꯦꯅ ꯑꯆꯥꯔꯒ ꯂꯩꯕꯤꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯗꯨꯅꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯌꯦꯟꯒ ꯑꯆꯥꯔꯒ ꯄꯛꯅꯕꯅꯦꯕ ꯌꯦꯟꯁꯤꯅ ꯑꯆꯥꯔ ꯅꯠꯇ꯭ꯔꯒꯅ ꯂꯦꯕꯨ ꯃꯥꯅꯦ ꯍꯩ ꯑꯃꯗꯤ ꯑꯩꯁꯦ ꯑꯝꯇ ꯍꯣꯔꯦꯟ ꯆꯥ ꯂꯣꯏꯔ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯌꯦꯡꯉꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯆꯥꯏꯅ ꯌꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯌꯣꯠꯄ꯭ꯔꯥ ꯑꯗꯣ ꯌꯣꯠꯇꯤ ꯌꯣꯠꯈꯤ ꯑꯩ ꯎꯏ ꯅꯪ ꯑꯁꯦꯡꯕꯩ ꯁꯥꯏꯗꯕ꯭ꯔꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯅꯨꯡꯗ ꯁꯥꯏꯕ ꯑꯗꯨ ꯈꯪꯗꯕ ꯃꯌꯥꯝꯅ ꯑꯗꯣ ꯁꯥꯏꯕ ꯁꯥꯏꯅꯗꯣ ꯁꯥꯏꯗꯦ ꯀꯤꯖꯩꯌꯦ ꯍꯥꯏꯗꯤ ꯅꯠꯇꯦ ꯁꯤꯅꯤꯅꯀꯣ ꯁꯤ ꯆꯥꯛꯅꯤꯅꯀꯣ ꯍꯥꯏ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦꯕ ꯑꯩ ꯁꯥꯏꯗꯕꯤ ꯑꯩꯅ ꯈꯜꯂꯤꯁꯤꯅꯅꯦ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯤꯅꯅꯦ ꯆꯤꯆꯦ ꯑꯩ ꯁꯥꯏꯅꯦ ꯃꯣꯏꯅ ꯈꯪꯅꯟꯗꯣꯏꯅꯦ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯨꯕꯅꯦꯕ ꯑꯩ ꯑꯁꯦꯡꯕ ꯌꯣꯠ ꯉꯝꯃꯤ ꯌꯣꯠꯂꯦ ꯑꯩ ꯌꯣꯠꯂꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯥꯁꯨ ꯁꯥꯏꯔ ꯃꯅꯨꯡꯗ ꯁꯥꯏꯔꯝꯅꯤ ꯁꯤꯅꯦꯕ ꯁꯥꯏꯗ ꯁꯥꯏꯗꯕ ꯃꯤꯁꯤꯅ ꯃꯃꯥꯏꯗ ꯈꯪꯗꯕꯤ ꯃꯅꯨꯡꯗ ꯆꯥꯛꯅꯦ ꯁꯥꯏꯔꯒ ꯆꯥꯛ ꯌꯥꯝꯅꯅꯦ ꯀꯨꯞꯅ ꯁꯥꯏꯗꯕꯤꯗ ꯆꯥꯕ ꯃꯤꯁꯦ ꯅꯣꯏꯊꯣꯛꯏ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯅꯅꯦ ꯑꯩ ꯅꯣꯏꯁꯦ ꯎꯗ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯁꯥꯏꯌꯦ ꯑꯩꯗꯤ ꯁꯥꯏ ꯑꯩꯁꯨ ꯁꯥꯏ ꯑꯩ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤꯅꯦ ꯁꯥꯏꯖꯔꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯅ ꯍꯥꯏꯃꯟꯗꯅꯀꯣ ꯑꯗꯨꯏꯁꯨ ꯑꯩ ꯑꯗꯨꯝ ꯌꯣꯠꯈꯤꯕ ꯈꯪꯍꯧꯗꯕꯤꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯗꯣ ꯆꯥꯛ ꯁꯥꯏꯗꯅꯁꯨ ꯄꯨꯡꯁꯨ ꯌꯣꯠꯅ ꯆꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤꯏꯕꯦꯝꯃ ꯐꯠꯇꯦ ꯇꯨꯝꯕ ꯉꯝꯃꯣꯏꯅ ꯇꯨꯝꯕ ꯇꯨꯝꯕ ꯉꯝꯗꯕ ꯉꯝꯗꯕꯒꯤꯁꯨ ꯅꯠꯇꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯥꯏꯗꯅ ꯌꯣꯠꯄ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯐꯕ ꯄꯣꯠꯂꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯍꯥꯟꯅꯗꯩ ꯍꯦꯕꯤꯠꯅꯦꯕ ꯁꯤꯡꯖꯨ ꯆꯥꯎꯅ ꯁꯤꯅ ꯀꯣꯜꯂ ꯁꯤꯡꯖꯨ ꯆꯥꯎ ꯆꯥ ꯂꯣꯏꯔꯦ ꯍꯧꯒꯠꯅꯤꯡꯗꯕꯒꯤ ꯐꯤꯕꯝꯗꯣ ꯑꯣꯏꯍꯦ ꯑꯗꯒꯤ ꯅꯪꯒꯤ ꯃꯣꯟ ꯂꯥꯎꯕ ꯗꯥꯎꯟꯂꯣꯗꯇꯨꯗ ꯇꯨꯝꯃꯨꯔ ꯁꯨꯝꯕꯁꯤꯗꯤ ꯁꯥꯏꯕꯀꯣ ꯆꯥꯛꯀꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯔꯅꯤ
깜짝이야. 저 나소리가 응? 나소리가 기노 봐. 하 누ꯉꯥꯏꯇꯕ ꯄꯟ ꯂꯩꯗꯣꯏꯔꯕ ꯁꯥꯏꯗ ꯊꯝꯃꯦꯅ ꯑꯗꯨꯝꯕ ꯀꯝ ꯄꯤꯖꯩꯌꯦꯅ ꯃꯌꯥꯝꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ 이마 ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯚꯤꯗꯤꯑꯣꯁꯦ 봐. 사이드야. 아시고머리 사이버거? ꯑꯁꯤꯒꯨꯝꯕꯗꯤ ꯁꯥꯏꯕ 가가 깐네. ꯈꯔ ꯀꯟꯕꯒꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯦꯁꯒꯨꯝꯕꯒꯤꯗꯤ ꯑꯗꯨꯝ ꯁꯥꯏꯕꯀꯣ ꯆꯥꯛꯇꯨꯗꯤ ꯁꯥꯏꯗꯕꯤ ꯀꯔꯝꯕ ꯆꯥꯛ ꯑꯣꯏꯅꯣ ꯉꯝꯃꯔꯣꯏ 오케이 이ꯕꯦꯝꯃ 가이스 로이샬로세 오케이 가이스 그러면 ma'am ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ 바이바이 아니 안 짜. ꯈꯨꯠꯁꯦ ꯈꯤꯇꯪ ꯃꯨꯠꯊꯠꯂꯨ